IGP Themthing Ngashangva na ngarang Rajya Sabha ki MP oibada natana Manipur ki iningthau oiba lesema sana jawbada aranba allegation amadi mingchathina batorambabo Maharaja Bodha Chandra College Alumni Association ki Secretary Advocate L Siam Singh na condemn tawkre wafam alsing asi Manipur Press Club ta pangthokiba pawg mifam amada phongdokibani mahakna makha tana phongdokpada IGP na ngarang gi thodok aduda iningthau gi yumdagi agitator Singh tholak aga police no tear gas kapakpada mahaki yumda amuk hanna agitator Singh changsin ki haina in thogi gate ta leiba security singda gate hangu haina pressure piba amadi FIR pani haramasi yamna laibak thibani mari leinaba singna IGP Themthing Ngashangva gi mathakta disciplinary action lokhat biu karigma masida action lokhat hodraba di mijam miyam lamdam asida leiba ngambagi thazadi haina phongdoki karigomba IGP gi mathakta disciplinary action lokhat laktaba tarabadi alumni gi maiketi ki legal action longnaba semsaba loire haina phongdoki mayam je thoglai ade sida mu auction laga sida chensan gi shape to bi moi mayam shape to bi ga haibagi sigumba wahi wata ga sizinaraga FIR loin pani nogi nakta lemna tharoi kaina hairamba sigumba tawju tawda thaba ma aikogi Rajya Sabha ki MP ni farju farju ruling ni arege mu state sigi di Maharaja lesemba aikogi di ning thone aikone yamna izat tawjariba aduma misak amagi image sok na ba adegi sigumba nataba allegation mayam piraga image sok na bagi mau mato bje koi Maharaj Bodha Chandra College Alumni Association gi site gi akan ma mau na koi condemn tawjai masima